ꯉꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯏꯉꯣ꯫ ꯋꯥꯔꯤ ꯑꯁꯤꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯑꯍꯥꯟꯕꯅꯦ ꯑꯗꯨꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ, ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯋꯥꯔꯤꯁꯤꯒꯤ ꯍꯧꯔꯛꯄꯗ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯄꯤꯛꯄ ꯈꯨꯟ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯦ꯫ ꯈꯨꯟ ꯑꯁꯤꯗ ꯏꯃꯣ ꯀꯧꯕ ꯌꯥꯝꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯦ꯫ ꯏꯃꯣ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯈꯨꯜ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯄꯨ ꯄꯣꯛꯄ ꯃꯄꯥꯗꯤ ꯃꯍꯥꯛꯅ ꯌꯥꯝ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯃꯣ ꯃꯕꯨꯛꯆꯦꯜ ꯌꯥꯝ ꯆꯥꯎꯋꯦ, ꯑꯗꯩ ꯃꯍꯥꯛ ꯀꯅꯥꯒꯤꯁꯨ ꯑꯋꯥꯕ ꯎꯕ ꯉꯝꯖꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯐꯅ ꯆꯥꯗ ꯊꯛꯇ꯭ꯔꯕꯁꯨ ꯃꯤꯒꯤ ꯑꯋꯥꯕꯗꯗꯤ ꯑꯗꯨꯃꯛ ꯆꯪꯁꯤꯟꯗꯨꯅ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥꯒꯤ ꯆꯍꯤ 30 ꯍꯥꯏꯖꯤꯜꯂꯛꯂꯕ ꯑꯗꯨ ꯐꯥꯎꯕ ꯃꯌꯨꯝ ꯄꯥꯜꯂꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨꯅ ꯃꯆꯥꯗꯨꯕꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯨ ꯍꯥꯏꯕ ꯌꯥꯗꯕ ꯑꯁꯤꯗ ꯋꯥꯈꯜꯗꯨ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯏꯃꯣ ꯆꯥꯛꯁꯪꯗ ꯆꯥꯛꯇꯨ ꯀꯟꯅ ꯊꯣꯡꯒꯠꯅꯕ ꯂꯥꯛꯅꯔꯤ꯫ ꯃꯃꯥ ꯑꯗꯨꯁꯨ ꯃꯥꯡꯒꯣꯜꯂꯣꯝꯗꯒꯤ ꯃꯈꯨꯠꯇ ꯈꯥꯎ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯪꯂꯛꯏ꯫ ꯏꯆꯥ ꯅꯨꯄꯥꯅꯤꯅꯅꯦ ꯍꯥꯏꯗꯅ ꯑꯃꯈꯛꯇꯪ ꯂꯩꯖꯕꯁꯦ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ, ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯖꯅꯕꯅ ꯑꯩꯅ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨꯅꯦ ꯌꯥꯗꯦ, ꯑꯩ ꯈꯪꯗ꯭ರೆ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯏꯃꯣ ꯃꯃꯥꯅ ꯑꯗꯨꯝꯅ ꯇꯞꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯪꯂꯛꯄ ꯑꯗꯨꯗ ꯏꯃꯥ, ꯀꯅꯥ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯅꯔꯛꯂꯕꯒꯦ? ꯃꯃꯥꯗꯨ ꯁꯥꯎꯒꯠꯂꯛꯏ꯫ ꯍꯣ, ꯅꯣꯏ ꯅꯄꯥꯗꯣ, ꯅꯣꯏ ꯅꯄꯥꯒꯅꯦ ꯑꯩꯒꯅꯦ ꯃꯊꯛꯇꯒꯤ ꯂꯥꯎꯅꯔꯤꯕ, ꯁꯔꯒꯗꯒꯤ꯫ ꯏꯃꯣ ꯉꯛꯅ, ꯑꯁ ꯏꯃꯥ ꯇꯥꯅꯤꯡꯗꯦꯍꯦ, ꯅꯪ ꯑꯩꯉꯣꯟꯗ ꯏꯃꯥ ꯀꯧꯔꯛꯀꯅꯨ, ꯑꯩꯉꯣꯟꯗꯅꯦ ꯏꯃꯧ ꯄꯨꯁꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕꯅꯦ ꯏꯃꯥ ꯍꯥꯏꯅ ꯁꯨꯡꯀꯧ ꯀꯧꯔꯛꯀꯅꯨ, ꯈꯪꯂꯕ꯭ꯔꯥ? ꯅꯪꯅꯦ ꯑꯩꯉꯣꯟꯗ ꯏꯃꯥ ꯀꯥꯏꯅꯒ ꯀꯧꯔꯛꯑꯗꯤꯅꯦ ꯅꯪ ꯑꯩꯒꯤ ꯆꯩꯁꯨꯗꯣ ꯑꯗꯨ ꯈꯪꯉꯤꯗꯅ, ꯑꯗꯨ ꯅꯤꯡꯁꯤꯡꯉꯨ꯫ ꯏꯃꯣ, ꯑꯌꯨꯛꯁꯤꯗ ꯀꯅꯥꯒ ꯑꯃꯨꯛ ꯋꯥꯏꯅꯔꯛꯂꯒꯦ ꯍꯥꯏꯕꯅꯤꯗ꯫ ꯃꯃꯥꯅ, ꯍꯩꯠ ꯇꯥꯅꯤꯡꯗꯦꯅꯦ, ꯃꯤꯒꯤꯗꯤ ꯌꯦꯡꯉꯨ ꯅꯪꯒꯤ ꯃꯔꯨꯞ ꯄꯤꯁꯛꯇꯣ, ꯃꯁꯛ ꯐꯖꯕꯁꯨ ꯅꯠꯇꯕ ꯄꯤꯛꯈ꯭ꯔꯕ ꯊꯤꯔꯤꯖꯨ, ꯃꯤꯒꯤꯗꯤꯅꯦ ꯃꯌꯨꯝꯗꯣ ꯄꯥꯟꯗꯅ ꯃꯆꯥꯒꯥꯏꯗꯣ ꯄꯝꯗꯅ ꯃꯃꯥꯗꯨꯅꯅꯦ ꯃꯁꯨꯒꯥꯗꯣ ꯂꯛꯅꯍꯧꯔꯤꯕ꯫ ꯑꯩ ꯀꯌꯥꯗꯤ ꯈꯣꯏꯔꯥꯡꯈ꯭ꯔꯦ, ꯅꯪꯅ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ, ꯁꯨꯌꯥꯃꯛ ꯌꯥꯈꯤꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯏꯃꯣ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯍꯣꯠꯂꯒ, ꯑꯁ ꯏꯃꯥ, ꯂꯥꯏꯔꯕ ꯑꯩꯉꯣꯟꯗ ꯀꯅꯥꯒꯤ ꯅꯨꯄꯤꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯨꯝ ꯄꯥꯟꯁꯤ ꯍꯥꯏꯕꯗꯨꯗ ꯌꯥꯔꯛꯇꯣꯏꯅꯣ? ꯑꯗꯨꯅꯅꯦ ꯌꯥꯗꯗꯅ ꯇꯧꯔꯤꯅꯦ꯫ ꯃꯃꯥꯅ, ꯃꯁꯤ ꯀꯧꯔꯛꯀꯅꯨ ꯍꯥꯏꯔꯒ ꯅꯪ ꯑꯃꯅꯦ ꯑꯗꯨꯝ ꯇꯣꯛꯂꯗꯕꯅꯤ꯫ ꯏꯃꯥꯗꯣ ꯀꯧꯒꯦ ꯍꯥꯏꯔꯕꯗꯤꯅꯦ ꯏꯃꯧꯗꯣ ꯌꯨꯝꯗ ꯄꯨꯁꯜꯂꯛꯑꯣ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯅꯨꯃꯤꯠꯇꯤ ꯑꯁꯨꯝ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯏꯃꯣꯍꯣꯏꯒꯤ ꯈꯨꯟꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯌꯥꯎꯕ ꯅꯣꯡ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯈꯨꯟꯖꯥꯁꯤꯡꯗꯨ ꯃꯥꯏꯀꯩ ꯈꯪꯗꯅ ꯃꯥꯒꯤ ꯃꯐꯝ ꯆꯥꯕ ꯌꯦꯡꯅꯗꯨꯅ ꯆꯦꯟꯅꯔꯝꯃꯤ꯫ ꯃꯔꯛ ꯑꯗꯨꯗ ꯏꯃꯣꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯏꯃꯣꯁꯨ ꯅꯣꯡꯗꯨ ꯊꯨꯞꯇꯨꯅ ꯆꯦꯜꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯑꯣꯏꯔꯞꯅ ꯄꯤꯛꯄ ꯂꯝꯕꯤ ꯃꯆꯥ ꯑꯃꯗ ꯆꯦꯠꯂꯤꯕ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯎꯖꯥꯎ ꯑꯃꯅ ꯁꯟꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯄꯜ ꯑꯣꯏꯅ ꯂꯩꯔꯤꯕꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯃꯥ ꯃꯆꯥ ꯑꯁꯦ ꯀꯥꯏꯅꯈꯤꯕ ꯇꯥꯔꯦ, ꯃꯄꯤ ꯑꯁꯤꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯕꯗꯤ ꯉꯝꯗ ꯇꯧꯖꯔꯤꯁꯦ, ꯑꯁ ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯑꯁꯨꯝꯅ ꯁꯣꯟꯗꯨꯅ ꯃꯍꯥꯛꯅ ꯑꯀꯟꯕ ꯅꯣꯡꯂꯛ ꯃꯔꯛ ꯑꯗꯨꯗ ꯁꯟꯕꯤ ꯃꯃꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯎꯖꯥꯎ ꯑꯗꯨ ꯃꯐꯝ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯂꯦꯡꯍꯟꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯗꯨꯕꯨ ꯊꯦꯡꯅꯅꯕ ꯂꯝꯕꯤ ꯄꯤꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕ ꯑꯗꯨ ꯅꯣꯡꯂꯛꯇꯨꯗ ꯆꯦꯜꯂꯛꯄ ꯈꯨꯟꯗꯨꯒꯤ ꯅꯨꯄꯤ ꯑꯃꯅ ꯎꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯣ, ꯅꯪꯕꯨ ꯅꯣꯡꯗꯣ ꯂꯣꯏꯅ ꯆꯣꯠꯄ ꯇꯥꯔꯦꯅꯦ, ꯑꯀꯟꯕ ꯅꯨꯡꯁꯤꯠꯁꯨ ꯌꯥꯎꯔꯤ ꯇꯧꯔꯤꯁꯦ, ꯑꯁꯣꯏ ꯑꯉꯥꯝ ꯅꯪꯕ ꯇꯥꯔꯦ꯫ ꯁꯟꯕꯤ ꯃꯃꯥ ꯃꯆꯥꯗꯨꯗꯤꯅꯦ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯖꯔꯁꯅꯤ, ꯍꯣꯔꯦꯟꯅꯦ ꯅꯣꯡ ꯍꯥꯡꯈ꯭ꯔꯒꯅꯦ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯃꯣꯏꯒꯤꯗꯃꯛꯇ ꯁꯦꯝꯕꯤꯕ ꯌꯥꯏꯗꯅ꯫ ꯏꯃꯣꯅ, ꯌꯥꯅꯤ ꯏꯇꯩꯃ, ꯅꯅꯥꯎꯅ ꯑꯗꯨꯝ ꯊꯣꯛꯄ ꯇꯧꯖꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯇꯧꯔꯝꯂꯤꯕ ꯑꯗꯨ ꯑꯃꯨꯛ ꯇꯧꯋꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯃꯔꯛꯇ ꯂꯩꯔꯤꯕ ꯎꯖꯥꯎꯗꯨ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯤꯡꯊꯣꯛꯏ, ꯑꯗꯨꯒ ꯁꯟꯕꯤ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯊꯦꯡꯅꯍꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯟꯕꯤ ꯑꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯆꯤꯟꯗ ꯇꯞꯅ ꯑꯁꯨꯝꯅ ꯁꯣꯜꯂꯤ꯫ ꯂꯩꯍꯧꯔꯣ ꯅꯈꯣꯏ ꯑꯅꯤꯁꯨ, ꯑꯩꯁꯨ ꯆꯠꯂꯒꯦꯍꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯗꯨ ꯂꯩꯗꯨꯅ ꯆꯠꯄ ꯍꯧꯋꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯏꯃꯣꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯜꯂꯛꯂꯒ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯣꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯩ ꯑꯁꯦ ꯅꯨꯡꯁꯤꯠ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅꯤ, ꯑꯩ ꯄꯦꯜꯂꯦ ꯅꯪꯒꯤ ꯅꯇꯧ ꯑꯁꯤꯗ꯫ ꯅꯍꯥꯛꯅ ꯑꯀꯟꯕ ꯊꯋꯥꯏ ꯐꯥꯎꯕ ꯃꯥꯡꯕ ꯌꯥꯅ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠ ꯑꯁꯤ ꯀꯔꯤꯁꯨ ꯅꯥꯆꯨꯡꯕ ꯇꯧꯗꯅ ꯁꯟꯕꯤ ꯃꯃꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯕ, ꯃꯣꯏꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗꯗꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯦ ꯑꯩ ꯌꯥꯝ ꯄꯦꯜꯂꯦ꯫ ꯏꯃꯣ ꯈꯨꯝꯗꯦ, ꯑꯗꯨꯃꯛ ꯉꯛꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯥꯏꯔꯦꯝꯕꯤꯗꯨꯁꯨ ꯏꯃꯣꯗ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯔꯛꯏ꯫
ꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯕ ꯂꯩꯔꯗꯤꯅꯦ, ꯅꯪꯅ ꯉꯁꯤ ꯁꯟꯒꯤ ꯃꯃꯥ ꯃꯆꯥ ꯑꯁꯤꯒꯤ ꯄꯥꯡꯂꯤꯕ ꯃꯇꯦꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯩꯅ ꯅꯪꯕꯨ ꯑꯃꯨꯛ ꯀꯟꯕꯤꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯑꯃꯨꯛ ꯍꯧꯈꯤ꯫ ꯏꯃꯣꯗꯨ ꯆꯥꯛꯁꯪꯗ ꯃꯕꯨꯛꯇꯨ ꯀꯟꯅ ꯃꯦꯠꯁꯤꯟꯗꯨꯅ ꯂꯦꯞꯂꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯅꯦꯅ ꯆꯥꯅꯕ ꯆꯦꯡ ꯃꯔꯨꯗꯤ ꯊꯝꯈ꯭ꯔꯒ ꯊꯛꯅꯅꯕ ꯏꯁꯤꯡ ꯐꯥꯎꯕ ꯃꯍꯤꯛ ꯑꯃꯠꯇ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯩꯁꯨ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯑꯩꯒꯤ ꯑꯋꯥꯠꯄꯗꯤ ꯑꯗꯨꯃꯛ ꯂꯩ꯫ ꯃꯆꯥ, ꯑꯩꯗꯤ ꯀꯔꯤꯅꯣ ꯑꯃ ꯍꯦꯛꯇ ꯇꯧꯔꯒ ꯂꯥꯝꯂꯤꯕ ꯑꯁꯦ ꯈꯥꯡꯕ ꯌꯥꯏ, ꯑꯗꯨꯕꯨ ꯏꯃꯥꯗꯤ ꯑꯍꯜ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯑꯩ ꯆꯥꯗ꯭ꯔꯕꯁꯨ ꯏꯃꯥꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯆꯥꯗꯕ ꯌꯥꯔꯣꯏ꯫ ꯑꯩ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯀꯔꯤꯅꯣ ꯈꯔ ꯊꯤꯔꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯖꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯝꯕꯤꯗ ꯑꯁꯨꯝ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯄꯥꯟꯗ ꯑꯁꯨꯝ ꯆꯠꯂꯤꯉꯩꯗ ꯃꯃꯥꯡꯗ ꯉꯥ ꯃꯆꯥ ꯑꯃ ꯌꯥꯝꯅ ꯋꯥꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯏꯁꯤꯡꯗ ꯀꯨꯝꯅꯤꯡ ꯀꯨꯝꯕꯗꯤ ꯉꯝꯗ ꯂꯩꯕꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯉꯥꯗꯨꯕꯨ ꯂꯧꯈꯠꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯄꯨꯈ꯭ꯔꯤꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯥꯗꯔꯝꯃꯤ, ꯆꯠꯂꯣ, ꯅꯪꯁꯨ ꯅꯃꯥꯟꯅꯕꯁꯤꯡꯅ ꯉꯥꯏꯔꯦ, ꯃꯇꯨꯡꯗꯗꯤꯅꯦ ꯑꯀꯪꯕ ꯑꯁꯤꯗ ꯆꯣꯡꯈꯠꯂꯛꯀꯅꯨꯀꯣ꯫ ꯉꯥꯗꯨꯁꯨ ꯏꯃꯣꯒꯤ ꯃꯇꯧꯗ ꯀꯔꯤꯕꯨ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯃꯃꯩꯗꯨ ꯐꯦꯠ ꯍꯥꯏꯔꯝꯂꯒ ꯏꯁꯤꯡꯗꯨꯗ ꯂꯨꯞꯊꯈ꯭ꯔꯦ꯫ ꯏꯃꯣ ꯉꯥꯏꯍꯥꯛꯇꯤ ꯉꯥꯗꯨꯒꯤ ꯃꯇꯧꯗꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩꯗ ꯇꯟꯖꯥ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯈꯪꯍꯧꯗꯅ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ, ꯍꯦ ꯅꯨꯄꯥ, ꯑꯩ ꯑꯁꯦ ꯏꯁꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤꯅꯤ꯫ ꯑꯩ ꯄꯦꯜꯂꯦ, ꯅꯪꯒꯤ ꯅꯇꯧ ꯑꯁꯤꯅ ꯅꯍꯥꯛꯅ ꯑꯄꯤꯛꯄ ꯖꯤꯕ ꯑꯁꯤꯕꯨ ꯃꯤꯅꯨꯡꯁꯤꯒꯤ ꯊꯣꯡ ꯆꯥꯎꯅ ꯍꯥꯡꯕꯤꯗꯨꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯃꯔꯛꯇ ꯑꯃꯨꯛ ꯍꯟꯅ ꯇꯤꯜꯍꯟꯕꯤꯕꯁꯦ ꯑꯩ ꯌꯥꯝ ꯄꯦꯜꯂꯦ꯫ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯁꯣꯏꯗꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯏꯃꯣ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯐꯠ ꯁꯥꯎꯔꯞ ꯇꯧꯅ ꯈꯨꯝꯂꯛꯏ, ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕꯗꯨꯗꯤꯅꯦ ꯄꯨꯟꯁꯤꯒꯤ ꯑꯗꯨꯃꯛ ꯊꯦꯡꯅꯗꯨꯅ ꯂꯩꯔꯒꯗꯕꯅꯤ꯫ ꯃꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦ꯫ ꯃꯐꯝꯁꯤꯗ ꯂꯥꯏꯔꯦꯝꯕꯤꯅ ꯅꯣꯛꯂꯒ, ꯑꯗꯨꯗꯤ ꯍꯥꯏꯌꯨ, ꯅꯪꯅ ꯀꯔꯤ ꯄꯥꯝꯂꯤꯕꯅꯣ? ꯏꯃꯣꯅ, ꯅꯨꯄꯤ ꯄꯥꯝꯃꯦ꯫ ꯏꯃꯥꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ, ꯑꯩꯁꯦ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯃꯇꯝ ꯆꯞ ꯆꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯨꯛ ꯐꯥꯎꯕ ꯊꯟꯕ ꯉꯝꯗꯕ, ꯅꯣꯡꯃꯒꯤ ꯆꯔꯥ 2 ꯁꯨꯅ ꯆꯥꯕ ꯉꯝꯗ꯭ꯔꯤꯕ ꯑꯩꯅ ꯀꯝꯗꯧꯅ ꯀꯅꯥꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯅ ꯌꯥꯔꯛꯇꯣꯏꯅꯣ? ꯑꯩꯒ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯕꯗ ꯌꯥꯔꯛꯀꯅꯤ? ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯂꯥꯏꯔꯦꯝꯕꯤꯗꯨ ꯅꯣꯛꯂꯒ, ꯃꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯀꯔꯤꯁꯨ ꯋꯥꯒꯅꯨ, ꯃꯗꯨꯒꯤ ꯂꯝꯕꯤ ꯑꯩꯅ ꯇꯥꯛꯀꯦ꯫ ꯌꯦꯡꯉꯨ, ꯃꯥꯡꯗ ꯎꯔꯤꯕ ꯎꯃꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯠꯂꯨ꯫ ꯎꯃꯪ ꯑꯁꯤꯅ ꯂꯣꯏꯔꯛꯄꯗ ꯆꯥꯎꯔꯕ ꯆꯤꯡ ꯑꯃ ꯂꯩꯕꯅꯤ꯫ ꯆꯤꯡꯗꯨꯒꯤ ꯆꯤꯡꯊꯛꯇ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯍꯤꯡꯆꯥꯕ ꯑꯃꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯉꯥꯏꯔꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯃꯗꯨꯒꯤ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯅꯨꯄꯤꯗꯣ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯗꯒꯤ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇꯕꯅꯤ꯫ ꯏꯃꯣ, ꯀꯔꯤ ꯍꯥꯏꯕ? ꯁꯛꯈꯪꯗꯕꯤ ꯑꯗꯨꯅ ꯑꯩꯕꯨ ꯉꯥꯏꯔꯛꯄ ꯀꯨꯏꯔꯦ ꯍꯥꯏꯕ? ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯜꯂꯨꯗꯕ ꯌꯥꯗꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯏꯃꯣ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯀꯥꯏꯅ ꯌꯥꯊꯪ ꯅꯤꯔꯝꯂꯒ ꯎꯃꯪꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯆꯥꯎꯕ, ꯌꯥꯝꯅ ꯁꯥꯡꯕ ꯂꯤꯟ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯏꯃꯣ ꯄꯥꯈꯠꯅ, ꯏꯁ! ꯏꯃꯣ ꯉꯥꯏꯍꯥꯛꯇꯤ ꯉꯛꯅ ꯂꯤꯟꯗꯨꯗ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯤꯟ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ, ꯑꯩꯗꯤ ꯅꯪꯕꯨ ꯃꯥꯡꯍꯟꯒꯦ ꯍꯥꯏꯅ ꯂꯥꯛꯄ ꯅꯠꯇꯦꯗꯣ, ꯎꯃꯪ ꯑꯁꯤꯕꯨ ꯐꯥꯎꯗꯨꯅ ꯆꯠꯂꯒ ꯂꯩꯕ ꯆꯤꯡꯗꯨ ꯇꯝꯅ ꯂꯥꯛꯆꯕꯅꯤ꯫ ꯆꯤꯡꯗꯨꯒꯤ ꯃꯊꯛꯇ ꯍꯤꯡꯆꯥꯕ ꯑꯃꯅ ꯅꯨꯄꯤ ꯑꯃꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯑꯗꯨꯕꯨ ꯀꯟꯕ ꯂꯥꯛꯆꯕꯅꯤ꯫ ꯍꯦ ꯂꯤꯟ, ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯑꯩ ꯅꯐꯝꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯑꯩꯕꯨꯁꯨ ꯅꯍꯥꯛꯅ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯂꯤꯟꯗꯨ ꯏꯃꯣꯒꯤ ꯋꯥꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯇꯥꯔꯝꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯍꯟꯈ꯭ꯔꯦ꯫ ꯏꯃꯣꯁꯨ ꯂꯤꯟꯗꯨꯗ ꯆꯠꯈ꯭ꯔꯕ ꯑꯃꯨꯛ ꯍꯟꯅ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡꯗ ꯇꯝꯅ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯛꯄꯅ ꯑꯋꯥꯡꯕ ꯆꯤꯡꯗꯨꯒꯤ ꯆꯤꯡꯈꯣꯡꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯆꯤꯡ ꯑꯁꯤꯅ ꯊꯣꯛꯅ ꯋꯥꯡꯈ꯭ꯔꯦꯗ! ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯤꯡꯗꯨꯒꯤ ꯃꯊꯛꯇ ꯀꯥꯔꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯨꯝ ꯂꯦꯞꯇꯅ ꯀꯥꯔꯛꯄꯅ ꯆꯤꯡꯗꯨꯒꯤ ꯆꯤꯡꯈꯣꯡ ꯌꯧꯔꯦ꯫ ꯆꯤꯡꯗꯨꯒꯤ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯁꯨꯔꯨꯡ ꯑꯃꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛ ꯊꯨꯡꯂꯔꯦ꯫ ꯁꯨꯔꯨꯡꯗꯨ ꯎꯔꯒ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯤꯡꯆꯥꯕꯗꯨ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤꯁꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯍꯤꯡꯆꯥꯕ ꯑꯗꯨ ꯉꯔꯪ ꯉꯪꯂꯒ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯑꯗꯨ ꯏꯃꯣꯅ ꯎꯔꯝꯃꯤ꯫ ꯏꯃꯣ ꯍꯤꯡꯆꯥꯕꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯀꯤꯕꯅ ꯊꯛ ꯅꯤꯛꯂꯦ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯁꯥꯎꯅ, ꯇꯥꯏꯕꯪ ꯃꯤ ꯃꯆꯥ, ꯅꯪꯅ ꯑꯩꯒꯤ ꯁꯤꯗ ꯂꯥꯛꯄꯗꯤ ꯅꯁꯥꯒꯤ ꯅꯃꯪ ꯊꯤꯖꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯥꯛ ꯑꯁꯤꯗ ꯂꯥꯛꯂꯕꯅꯤꯅ ꯑꯩꯅ ꯅꯪꯕꯨ ꯆꯥꯕ ꯇꯥꯔꯦꯗꯅ꯫ ꯏꯃꯣ,
ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯃꯁꯥꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯀꯤꯕ ꯄꯣꯛꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯔꯣꯝꯗꯒꯤꯅꯣ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃ ꯍꯨꯝꯖꯤꯜꯂꯛꯇꯨꯅ ꯏꯃꯣꯒꯤ ꯃꯁꯥꯗꯨ ꯄꯨꯂꯞ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯄꯨꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨ ꯑꯣꯏꯔꯤꯕ ꯃꯇꯧꯗꯨ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯀꯟꯕ ꯅꯨꯡꯁꯤꯠꯀꯤ ꯏꯔꯩꯅ ꯆꯦꯟꯈꯤꯕꯅ ꯏꯃꯣꯗꯨ ꯅꯨꯡꯁꯤꯠ ꯑꯗꯨꯒꯤ ꯂꯝꯍꯥꯡ ꯑꯃꯗ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯈꯪꯉꯦ ꯃꯍꯥꯛꯄꯨ ꯆꯦꯟꯗꯨꯅ ꯄꯨꯔꯛꯂꯤꯕ ꯑꯗꯨ ꯅꯨꯡꯁꯤꯠ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤꯅꯤ, ꯑꯗꯨꯅ ꯃꯍꯥꯛꯅ ꯀꯟꯕꯤꯔꯛꯄꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ, "ꯍꯦ ꯅꯨꯡꯁꯤꯠ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤ, ꯅꯪꯅ ꯑꯩꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯁꯛꯈꯪꯗꯕꯤ ꯃꯥꯕꯨ ꯀꯟꯗꯕ ꯌꯥꯗꯦ, ꯑꯗꯨꯅ ꯑꯩ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯇꯕ ꯌꯥꯗꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯂꯩꯔꯤꯕ ꯁꯨꯔꯨꯡ ꯇꯧꯅ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯁꯨꯔꯨꯡꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯁꯨ ꯃꯃꯥꯡꯒꯤ ꯑꯗꯨꯒꯨꯝꯅ ꯍꯤꯡꯆꯥꯕ ꯑꯗꯨ ꯑꯃꯨꯛ ꯊꯣꯔꯛꯂꯦ꯫ ꯏꯃꯣ ꯃꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯍꯥꯟꯅꯒꯨꯝꯅ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯦ꯫ ꯃꯆꯤꯟꯗꯁꯨ ꯋꯥꯍꯩ ꯑꯃ ꯌꯥꯝꯅ ꯋꯥꯅ ꯀꯥꯡꯊꯣꯔꯛꯂꯤ, "ꯍꯤꯡꯆꯥꯕ, ꯑꯩꯗꯤ ꯅꯪꯒ ꯃꯥꯌꯣꯛꯅꯒꯦ ꯍꯥꯏꯅ ꯂꯥꯛꯆꯕ ꯅꯠꯆꯗꯦ꯫ ꯑꯩꯒꯤ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯕꯨ ꯀꯟꯕ ꯂꯥꯛꯆꯕꯅꯤ꯫ ꯑꯩꯕꯨ ꯅꯍꯥꯛꯅ ꯀꯔꯤꯁꯨ ꯇꯧꯕꯤꯒꯅꯨ, ꯑꯃꯗꯤ ꯅꯍꯥꯛꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯗꯨꯕꯨꯁꯨ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ"꯫ ꯍꯤꯡꯆꯥꯕ ꯑꯗꯨ ꯏꯃꯣꯒꯤ ꯋꯥꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅ ꯉꯔꯪ ꯉꯔꯪ ꯉꯪꯕ ꯍꯧꯔꯛꯂꯦ꯫ ꯃꯇꯧꯗꯨꯗ ꯏꯃꯣꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ꯫ ꯃꯍꯥꯛ ꯃꯆꯥꯗꯨ ꯑꯀꯤꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯃꯐꯤ ꯑꯗꯨ ꯐꯥꯎꯕ ꯃꯥꯡꯁꯤꯜꯂꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯁꯥꯎꯅ ꯏꯃꯣꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯏꯁꯤꯡꯒꯤ ꯏꯔꯩ ꯑꯃꯅ ꯏꯃꯣ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯄꯨꯗꯨꯅ ꯑꯃꯨꯛ ꯍꯨꯝꯗꯨꯅ ꯇꯥꯎꯊꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯟꯗꯛꯁꯨ ꯍꯤꯡꯆꯥꯕ ꯑꯗꯨ ꯃꯇꯧꯗꯨ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯏꯃꯣꯗꯨ ꯑꯀꯪꯕ ꯏꯔꯩꯗꯨꯅ ꯃꯁꯥꯗꯨ ꯄꯨꯗꯨꯅ ꯎꯃꯪ ꯑꯃꯒꯤ ꯃꯅꯥꯛꯇ ꯊꯝꯕꯤꯔꯝꯃꯤ꯫ "ꯏꯁꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤ, ꯍꯟꯗꯛꯁꯨ ꯑꯩꯕꯨ ꯅꯍꯥꯛꯅ ꯀꯟꯕꯤꯔꯦ, ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯈꯤꯒꯅꯤ꯫ ꯁꯛꯈꯪꯗꯕꯤ ꯑꯗꯨꯅ ꯑꯩꯕꯨ ꯉꯥꯏꯔꯤ"꯫ ꯑꯁꯨꯝꯅ ꯏꯃꯣꯅ ꯏꯁꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯄꯨꯔꯛꯄ ꯎ ꯋꯥ ꯌꯥꯝꯅ ꯍꯧꯕ ꯎꯃꯪꯒꯤ ꯖꯒꯥ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯐꯝꯗꯨꯗ ꯊꯨꯅ ꯆꯠꯇꯕ ꯌꯥꯗꯦ꯫ ꯍꯟꯗꯛꯇꯤ ꯑꯩ ꯁꯛꯈꯪꯗꯕꯤ ꯑꯗꯨꯕꯨ ꯀꯟꯗꯕ ꯁꯨꯡꯌꯥꯃꯛ ꯌꯥꯗꯕꯅꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯈꯨꯠꯇ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯗꯨꯅ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠꯇꯨ ꯑꯃꯨꯛ ꯍꯟꯅ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯃꯥꯡꯗ ꯈꯪꯍꯧꯗꯅ ꯈꯨꯟꯅꯨ ꯑꯃ ꯃꯈꯥꯗ ꯄꯨꯞ ꯂꯥꯎꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯏꯃꯣ ꯈꯨꯟꯅꯨꯗꯨꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯈꯨꯟꯅꯨꯗꯨ ꯇꯥꯞ ꯂꯧꯈꯠꯂꯤ, ꯑꯗꯨꯒ ꯈꯨꯟꯅꯨꯗꯨꯗ ꯃꯁꯥꯗꯨ ꯌꯦꯡꯕꯤꯔꯝꯃꯤ꯫ ꯏꯃꯣꯅ ꯈꯨꯟꯅꯨꯗꯨꯒꯤ ꯃꯁꯥꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ, "ꯅꯪꯕꯨ ꯅꯁꯥꯗꯣ ꯄꯥꯈꯠꯀꯅꯨꯅꯦ, ꯑꯩ ꯅꯪꯕꯨ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯑꯩꯗꯤ ꯅꯪꯒꯤ ꯅꯁꯥ ꯑꯁꯦ ꯌꯦꯡꯕꯤꯕꯅꯦ꯫ ꯅꯁꯥ ꯑꯁꯤꯗꯤ ꯊꯣꯏꯅ ꯁꯣꯛꯇꯕ ꯃꯥꯜꯂꯤꯗ, ꯊꯣꯏꯅ ꯁꯣꯛꯄꯁꯨ ꯎꯗꯦ꯫ ꯋꯥꯕ ꯍꯦꯟꯃꯟꯗꯅ ꯅꯍꯥꯛ ꯂꯩꯃꯥꯏꯗ ꯒ꯭ꯌꯥꯟ ꯉꯥꯎꯗꯨꯅ ꯇꯥꯔꯛꯄ ꯑꯣꯏꯔꯤꯅꯤꯅꯦ꯫ ꯑꯩ ꯅꯪꯒꯤ ꯄꯣꯊꯥꯐꯝ ꯃꯐꯝ ꯑꯃ ꯐꯖꯅ ꯁꯦꯝꯕꯤꯒꯦ, ꯃꯗꯨꯗꯅꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ, ꯑꯗꯨꯒꯅꯦ ꯅꯪꯅ ꯆꯠꯀꯦ ꯈꯜꯂꯤꯕ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯌꯧꯅꯕ ꯆꯠꯂꯨꯀꯣ"꯫ ꯑꯁꯨꯝꯅ ꯏꯃꯣꯅ ꯈꯨꯟꯅꯨ ꯑꯗꯨꯕꯨ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯐꯖꯅ ꯊꯝꯕꯤꯔꯝꯃꯤ, ꯄꯣꯊꯥꯍꯜꯂꯝꯃꯤ꯫ ꯈꯨꯟꯅꯨꯗꯨ ꯅꯤꯡꯊꯤꯅ ꯄꯣꯊꯥꯍꯜꯂꯕ ꯃꯇꯨꯡꯗ ꯏꯃꯣ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ꯫ "ꯑꯗꯨꯗꯤ ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯄꯣꯊꯥꯍꯧꯔꯣꯀꯣ, ꯑꯩꯁꯨ ꯑꯃꯨꯛ ꯑꯩꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯃꯥꯏ ꯄꯥꯛꯅꯕ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯩ ꯃꯥꯕꯨ ꯀꯟꯗꯕ ꯌꯥꯗꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯣ ꯈꯨꯟꯅꯨꯗꯨꯕꯨ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯊꯥꯡꯕ ꯍꯧꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥꯗꯨ ꯑꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ, ꯃꯈꯣꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯣꯟꯕ ꯄꯣꯠꯁꯛ ꯑꯃꯅ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯅꯥꯜꯂꯛꯄꯗꯧꯅ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯞꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯌꯦꯡꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯦꯡꯊꯔꯛꯄꯗ ꯏꯃꯣꯅ ꯊꯦꯕ ꯑꯗꯨ ꯎꯕꯗ ꯁꯠ ꯄꯝꯈꯠꯇꯨꯅ ꯊꯦꯕꯗꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ, "ꯊꯦꯕ ꯑꯗꯨ ꯎꯕꯗ ꯁꯠ ꯄꯝꯈꯠꯇꯨꯅ ꯏꯁ ꯀꯌꯥꯗ ꯅꯨꯡꯁꯤꯈ꯭ꯔꯕ ꯊꯦꯕꯅꯣ, ꯏꯁ ꯅꯨꯡꯁꯤꯈ꯭ꯔꯦꯗ, ꯃꯇꯨꯒꯥꯁꯦ ꯖꯣꯝ ꯖꯣꯝ ꯍꯦꯛ ꯇꯥꯔꯗꯅ"꯫ ꯑꯃꯨꯛꯁꯨ ꯊꯦꯕꯗꯨ ꯃꯍꯥꯛꯅ ꯇꯞꯅ ꯊꯝꯕꯤꯗꯨꯅ, "ꯁꯦ ꯂꯩꯍꯧꯔꯣ ꯂꯩꯍꯧꯔꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯊꯦꯕꯗꯨ ꯃꯐꯝꯗꯨ ꯐꯖꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯛꯄꯗ ꯑꯆꯧꯕ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯄꯥꯟ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯁꯨ ꯃꯍꯥꯛꯅ ꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯑꯀꯪꯕ ꯎ ꯄꯥꯝꯕꯤ ꯑꯃ ꯍꯧꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯀꯪꯕ ꯎ ꯄꯥꯝꯕꯤ ꯑꯗꯨ ꯃꯍꯥꯛꯅ ꯎꯕꯗ ꯃꯍꯥꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯑꯀꯪꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯏꯁꯤꯡ ꯆꯥꯏꯕꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯏꯃꯣꯅ ꯇꯧꯕ ꯑꯗꯨꯗꯒꯤ ꯀꯪꯗꯨꯅ ꯂꯩꯔꯝꯕ ꯎ ꯄꯥꯝꯕꯤ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯇꯒꯠ ꯇꯒꯠ ꯇꯦꯛꯂꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯏꯃꯣ ꯑꯄꯦꯟꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯆꯔꯝꯃꯤ꯫ ꯏꯃꯣ ꯉꯥꯏꯍꯥꯛꯇꯤ ꯄꯥꯝꯕꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯇꯧꯗꯨ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ
ꯑꯗꯨꯒ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝ ꯍꯥꯏꯔꯝꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯤ ꯅꯪꯁꯨ ꯑꯃꯨꯛ ꯂꯩꯍꯧꯔꯣ, ꯑꯩꯁꯨ ꯑꯩꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯒꯦ꯫ ꯁꯛꯈꯪꯗꯕꯤ ꯃꯍꯥꯛ ꯑꯗꯨꯅ ꯑꯩꯕꯨ ꯂꯥꯛꯄ ꯋꯥꯅ ꯉꯥꯏꯔꯤ, ꯑꯩ ꯃꯍꯥꯛꯄꯨ ꯀꯟꯗꯕ ꯌꯥꯗꯦ꯫ ꯏꯃꯣ ꯑꯁꯨꯝꯅ ꯃꯍꯥꯛ ꯂꯦꯞꯄ ꯂꯩꯇꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯂꯩꯔꯤꯕ ꯁꯨꯔꯨꯡꯗꯨ ꯇꯝꯅ ꯑꯃꯨꯛ ꯍꯟꯅ ꯌꯧꯔꯛꯂꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯍꯤꯡꯆꯥꯕ ꯑꯗꯨ ꯃꯍꯥꯛꯄꯨ ꯍꯥꯟꯅ ꯁꯥꯎꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯣꯁꯨ ꯍꯟꯗꯛꯇꯤ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯑꯀꯤꯕ ꯄꯨꯝꯕ ꯑꯗꯨ ꯐꯥꯖꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤ, ꯍꯟꯗꯛꯇꯤ ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯦ ꯂꯧꯒꯦ ꯍꯥꯏꯔꯕꯁꯨ ꯂꯧꯕꯤꯌꯨ, ꯑꯗꯨꯕꯨ ꯁꯛꯈꯪꯗꯕꯤ ꯑꯗꯨꯗꯤ ꯅꯪꯅ ꯊꯥꯗꯣꯛꯄꯤꯌꯨ, ꯃꯍꯥꯛꯅ ꯑꯩꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨ ꯏꯃꯣꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯑꯀꯤꯕ ꯃꯑꯣꯡꯗ ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯟꯖꯥ ꯑꯗꯨꯗ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯉꯁꯥꯏ ꯏꯃꯣꯅ ꯂꯥꯛꯄꯗ ꯊꯦꯡꯅꯈꯤꯕ ꯈꯨꯟꯅꯨ ꯊꯦꯕ ꯑꯃꯗꯤ ꯑꯀꯪꯕ ꯎ ꯄꯥꯝꯕꯤ ꯑꯗꯨ ꯃꯐꯝꯗꯨꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯄꯨꯟꯕ ꯈꯣꯟꯊꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ, ꯍꯤꯡꯆꯥꯕ, ꯅꯨꯄꯥ ꯑꯁꯤꯗ ꯀꯔꯤꯁꯨ ꯇꯧꯒꯅꯨ, ꯅꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯇꯨꯝꯗꯨꯅ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥ ꯍꯧꯒꯠꯇꯨꯅ ꯂꯩꯈ꯭ꯔꯣ, ꯅꯍꯥꯛ ꯇꯨꯝꯈ꯭ꯔꯣ, ꯄꯣꯊꯥꯈ꯭ꯔꯣ꯫ ꯑꯁꯨꯝꯅ ꯈꯨꯟꯅꯨ ꯊꯦꯕ ꯑꯃꯗꯤ ꯑꯀꯪꯕ ꯎ ꯄꯥꯝꯕꯤ ꯃꯆꯥ ꯑꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯍꯨꯝꯂꯛ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯣꯗꯤ ꯑꯣꯏꯔꯤꯕ ꯃꯇꯧꯗꯨ ꯃꯁꯥꯗꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ꯫ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯃꯇꯧꯗꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯁꯨ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯅ ꯑꯗꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯕ ꯑꯗꯨꯗꯒꯤꯗꯤ ꯈꯨꯗꯛ ꯑꯗꯨꯗ ꯃꯁꯥꯗꯨ ꯂꯩꯃꯥꯏꯗ ꯍꯥꯏꯊꯗꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯇꯨꯝꯈ꯭ꯔꯕ ꯑꯗꯨꯗꯒꯤꯗꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯁꯛ ꯃꯇꯧ ꯂꯝ ꯌꯧꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯇꯞꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯅꯨꯄꯤꯗꯨ ꯎꯕꯗ ꯏꯃꯣ ꯃꯆꯤꯟꯗ ꯇꯞꯅ ꯑꯁꯨꯝꯅ ꯁꯣꯜꯂꯤ, ꯃꯍꯥꯛ ꯑꯁꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯕ ꯇꯥꯏ, ꯏꯁꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯍꯥꯏꯕꯤꯕ ꯁꯛꯈꯪꯗꯕꯤ ꯅꯨꯄꯤ ꯑꯗꯨ꯫ ꯅꯨꯄꯤ ꯑꯗꯨꯁꯨ ꯏꯃꯣꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯇꯞꯅ ꯂꯦꯞꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ, ꯅꯪꯗꯤ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯕ ꯑꯊꯣꯏꯕ ꯃꯤꯑꯣꯏꯕꯅꯤ, ꯅꯪꯕꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯅ ꯈꯟꯖꯔꯦ, ꯅꯅꯥꯏꯕꯨ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯁꯥ ꯎꯆꯦꯛ ꯖꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯕꯤꯕ ꯉꯝꯕ ꯅꯪꯒꯤ ꯃꯤꯠꯌꯦꯡꯗꯨꯅ ꯉꯁꯤꯗꯤ ꯃꯍꯧꯁꯥꯒꯤ ꯈꯨꯠꯁꯦꯝ ꯖꯣꯏ ꯑꯣꯏꯗꯨꯅ ꯈꯨꯟꯅꯨ ꯊꯦꯕ ꯑꯃꯗꯤ ꯑꯀꯪꯕ ꯎ ꯄꯥꯝꯕꯤ ꯑꯁꯤꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯏꯃꯣ ꯁꯛꯈꯪꯗꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯈꯨꯠꯇꯒꯤ ꯀꯟꯕꯤꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯈꯔ ꯃꯇꯨꯡꯗ ꯏꯃꯣ ꯑꯃꯗꯤ ꯁꯛꯈꯪꯗꯕꯤ ꯅꯨꯄꯤ ꯑꯗꯨ ꯂꯨꯍꯣꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫